Hello everyone, mo video ano bom pura ka lakchore. Sisi mama na puri hoy papa puri chaninge nang ko. Di ko ang boy nang tawe do mama na. Mama na mahau birage ko. Ito mama na puri hawi boy na. Ang ko na puri sila pachawa yam na ko chang. Ay holo yama. Mama kata so na si ay na mama na ha ba ba gido ay ho ga na ko. Ito si Dana ay na aluga si Bin to do so tan Ngasi tilo hap jate tat do na tilo hap chalu re ko lubi mama na tilo jelo tho jana ma hap si na ha do jana ma tra passport ko se khatar ni di chanai da mirame saga tilo hap jala sira do aina chaja da mama chang ai ken da horo mo jenam le la ni jenam ha da passport da jai तब वहाँ था लोग हम मजा तो बताए हमारे बालों की शुदा से बैठा रहे खाओ तो मैं चक्र है ग्रुप है हो गया hau kadai da hau yo ma jana mon da hau wani jam na kwa ah Sige mesin na puno passport na sa Sidang uba loiraga moi pizza grandi tanje mama na pumto ko ni horomini on kita phajabana ataka aidi tanje ham pam da banina du jam kan to de ko ada jam manga si di mirames oi bana kali pornom da hai bi do me ya nangi sa kali hai nom da hai bi do ado masi padana kan to ga mama kan ma mirames cha banina duga kok tu re lu na khani ai nga chi de ai tan jo ai su try ta re ba ko me ma kha ta me mina mun ding da ka hetto ga phuna di kok da ka tha di na na ba nga na doi sang ni ka ka wa jong da ki kok si do jong da kok si na tha thai ne do khwa a ngo ni chana ba jong da ki hetto lo kok si mama na ho puri yang mun lao yo no hau na hao to le hao di fan do san ba pa đi nâng cái roti được có mày nó hầu đi anh cứ máy rồi mà cái tàu mà là dùng hào đấy mà giờ chúng tôi là cái hầu cân lẩu di mana ho kan lao entra hào không cái gì hầu papa ka cha
ꯆꯪꯉꯝꯅꯤ ꯑꯍꯨꯝꯂ ꯑꯅꯤꯔ ꯈꯪꯗꯦ ꯑꯍꯨꯝ ꯑꯣꯏ ꯃꯥꯜꯂꯦ ꯅꯦꯅꯥꯁꯨ ꯆꯥꯔꯝꯒꯅꯤ ꯃꯔꯤ ꯅꯦꯅꯥ ꯇꯟ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯄꯥꯇꯤꯁꯨ ꯃꯤ ꯄꯥꯔꯇꯤꯗ ꯆꯠꯂꯒ ꯇꯟ ꯆꯥꯊꯣꯡꯉꯦ ꯁꯣꯝꯗ ꯃꯣꯏꯗꯤ ꯑꯅꯤ ꯑꯍꯨꯝ ꯆꯥꯔ ꯇꯣꯛꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯁꯣꯝꯗ ꯆꯤꯡꯅ ꯃꯥꯒꯤꯅ ꯑꯃꯨꯕ ꯂꯩꯍꯧꯋꯦ ꯑꯩꯒꯤ ꯑꯃꯨꯕ ꯇꯩꯁꯦ ꯑꯗꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨ ꯁꯤꯁꯤꯁꯨ ꯂꯣꯏ ꯉꯝꯃꯔꯣꯏꯕꯣ ꯆꯥꯎ ꯁꯤ ꯆꯥꯎ ꯁꯤꯁꯤꯁꯨ ꯂꯣꯏ ꯉꯝꯃꯔꯣꯏ ꯊꯥꯎ ꯌꯥꯎꯗꯣꯏꯁꯦ ꯑꯩ ꯂꯣꯏ ꯀꯟꯃꯟꯈ꯭ꯔꯦ ꯉꯝꯃꯔꯣꯏ ꯃꯥꯁꯤ ꯑꯁꯤꯗꯤ ꯁꯪꯒꯣꯜꯁꯦꯟꯅꯤ ꯉꯁꯤꯒꯤꯗꯨꯒꯤ ꯀꯣꯛꯁꯦ ꯃꯥꯅ ꯃꯄꯥꯟꯗ ꯀꯩꯅꯣ ꯁꯦꯡꯉꯦꯕꯀꯣ ꯑꯗꯨꯁꯨ ꯑꯣꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯑꯃꯗꯣ ꯑꯌꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯦꯀꯣ ꯊꯕꯛ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯣꯜꯂꯛꯀꯦ ꯑꯂꯦ ꯑꯗꯨꯝ ꯃꯃꯥ ꯁꯦꯡꯉꯦ ꯑꯗꯨꯁꯨ ꯃꯈꯨꯠ ꯒ꯭ꯂꯣꯞ ꯎꯞꯁꯜꯂꯒ ꯀꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ ꯏꯃꯥꯁꯤꯅ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯁꯤ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯨ ꯁꯤꯁꯨ ꯁꯦꯡꯗꯕ ꯌꯥꯗꯦ ꯃꯃꯥ ꯀꯟꯅ ꯁꯨꯃꯥꯡꯒꯤ ꯀꯥꯝ ꯋꯥꯂꯤ ꯑꯣꯜꯂꯤ ꯃꯃꯥ ꯁꯣꯟꯁꯤꯉꯣ ꯄꯄꯥ ꯀꯥꯏ ꯖꯒꯥꯗ ꯄꯄꯥ ꯃꯅꯤꯡꯗ ꯑꯣ ꯁꯤ ꯆꯤꯌꯔꯁꯤꯅ ꯀꯅꯥ ꯐꯝꯃꯤꯅꯣ ꯁꯤꯕꯨ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯂꯩ ꯊꯥꯕ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯂꯣꯏꯅ ꯂꯩ ꯁꯦ ꯄꯨꯝꯅꯃꯛ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯒꯤ ꯀꯣꯂꯣꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯅꯇꯅꯤ ꯁꯤ ꯂꯣꯏꯅ ꯑꯣꯔ ꯁꯤꯁꯨ ꯑꯗꯨꯒ ꯑꯁꯤ ꯈꯨꯅꯨꯁꯤꯡꯁꯦ ꯑꯂꯣꯏꯕ ꯅꯠꯇꯦꯕꯀꯣ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯄ ꯈꯨꯅꯨ ꯅꯠꯇꯅꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯥ ꯍꯣꯏꯁꯤꯒꯅꯦ ꯑꯗꯨꯝ ꯌꯨꯝꯁꯤꯒ ꯄꯩꯅ ꯂꯩꯀꯣ ꯁꯤꯗꯩꯁꯨ ꯄꯄꯥꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛꯇ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤꯗꯣꯏꯕꯗꯣ ꯃꯌꯥꯝ ꯂꯥꯛꯇꯣꯏꯕ ꯁꯨꯃꯥꯏꯅ ꯃꯊꯟꯇ ꯂꯥꯛꯄ ꯈꯨꯅꯨꯅꯤꯁꯦ ꯑꯖꯣꯛꯄ ꯅꯠꯇꯦ ꯃꯆꯥ ꯄꯣꯛꯇꯅ ꯁꯨꯝ ꯁꯥꯝꯃꯦ ꯆꯦꯡ ꯍꯥꯞꯄꯁꯦ ꯀꯌꯥꯝ ꯌꯥꯝ ꯂꯥꯛꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯣ ꯑꯃꯨꯛ ꯄꯥꯏꯍꯟꯒꯦꯀꯣ ꯐꯖꯕꯅ ꯃꯃꯥ ꯃꯦꯁꯅꯤꯅ ꯑꯗꯨꯒꯤ ꯂꯟꯁꯇ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣ ꯕꯣꯔꯥ ꯀꯌꯥ ꯂꯐꯨꯊ꯭ꯔꯣ ꯕꯣꯔꯥꯒ ꯑꯗꯨꯒꯩꯗꯤ ꯖꯦꯅꯝ ꯕꯣꯔꯥꯁꯤꯅ ꯑꯩ ꯂꯐꯨꯊ꯭ꯔꯣ ꯆꯥꯗꯕꯩꯀꯣ ꯃꯁꯤꯗꯅ ꯃꯌꯥꯟ ꯇꯧꯗꯣꯏꯅꯤ
ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯑꯗꯒꯤ ꯃꯤꯁꯤꯡꯖꯨ ꯇꯧꯔꯒꯦ ꯊꯥꯡ ꯂꯩꯕ꯭ꯔꯣ ꯃꯥ ꯊꯥꯡ ꯑꯗꯨꯒ ꯁꯤꯗꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦꯅ ꯑꯁ ꯍꯥꯎꯔꯦ ꯑꯗꯨ ꯃꯦꯔꯥꯃꯦꯁꯅꯤꯅ ꯇꯣꯉꯥꯟ ꯀꯥꯛꯇꯤ ꯍꯥꯞꯄꯔꯣꯏ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯔꯅꯤ ꯆꯥꯛ ꯆꯥꯅꯕ ꯊꯤꯗꯣꯛꯑꯅꯤ ꯁꯤꯗꯅ ꯕꯣꯔꯥꯁꯤꯅ ꯁꯤꯡꯖꯨ ꯂꯩꯔꯝꯃꯤꯅꯤ